ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯌꯦꯡ ꯔꯣꯖꯥ ꯍꯧꯕꯒꯤ ꯑꯩꯈꯣꯏ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯧꯊꯔꯛꯏꯅꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯃꯣꯔꯣꯛ ꯌꯥꯎꯔꯤ ꯇꯣꯃꯦꯇꯣ ꯌꯥꯎꯔꯤ ꯑꯗꯨꯗꯒꯤ ꯄꯨꯜꯂꯩꯅꯦ ꯐꯗꯤꯒꯣꯝꯅꯦ ꯃꯣꯔꯣꯛ ꯈꯔ ꯌꯥꯎꯔꯤꯗ ꯃꯥꯏꯔꯦꯟ ꯌꯣꯡꯆꯥꯛ ꯈꯔ ꯌꯥꯎꯔꯤ ꯃꯌꯥꯝ ꯍꯌꯦꯡ ꯍꯥꯎꯗꯣꯔꯤꯃꯤ ꯑꯩꯈꯣꯏ ꯔꯣꯖꯥ ꯑꯍꯤꯡ ꯍꯧꯕꯒꯤ ꯉꯥ ꯈꯔ ꯂꯧꯊꯔꯛꯏꯃꯤ ꯍꯌꯦꯡꯅꯕꯨ ꯁꯥ ꯂꯧꯅꯤ ꯌꯦꯟ ꯂꯧꯒꯅꯤ ꯉꯁꯤꯅꯕꯨ ꯉꯥ ꯑꯣꯏꯅ ꯇꯧꯁꯜꯂꯦ ꯑꯩꯈꯣꯏ ꯏꯆꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯏꯁꯇꯥꯔ ꯆꯪꯕ ꯍꯧꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯥꯡꯈꯠꯂꯤꯃꯤ ꯏꯆꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯧꯔꯛꯑꯅꯤ ꯍꯌꯦꯡ ꯑꯍꯤꯡꯗꯤ ꯍꯧꯗꯣꯏꯅꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ Ngapain hal video recording video tuh? Video ko sa ilo ni ngamen. Ajin na kay tani daw gawin mo kidi kita. Kita bicara mo kay recording ko je kiri ko dulu. ꯁꯤ ꯈꯥꯃꯦꯟ ꯀꯔꯤ ꯀꯧꯏꯁꯦ ꯃꯥꯏꯔꯦꯜ ꯃꯥꯏꯔꯦꯟꯁꯤ ꯂꯨꯄꯥ ꯀꯌꯥꯅꯣ ꯁꯤ ꯂꯨꯄꯥ 10 ꯂꯧꯔꯛꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯣꯖꯥ ꯏꯐꯇꯥꯔꯒꯤꯁꯨ ꯑꯗꯩ ꯑꯍꯤꯡ ꯍꯧꯔꯤꯉꯩꯁꯨ ꯁꯤꯡꯁꯨ ꯍꯧꯔꯦ ꯑꯗꯩ ꯃꯨꯂꯥ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯦ ꯁꯤ ꯃꯨꯂꯥꯁꯤꯁꯨ ꯂꯨꯄꯥ 10ꯅ ꯂꯧꯔꯛꯏꯃꯤ ꯑꯣꯏꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯨ ꯃꯣꯏ ꯒꯦꯔꯦꯟꯇꯤꯒꯤ ꯁꯥꯠꯅꯤ ꯍꯥꯏꯔꯛꯏꯁꯤ ꯅꯧꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯕꯩ ꯊꯦꯡꯀ꯭ꯌꯨ ꯀꯅꯥꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅ ꯑꯩꯒꯤ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄꯒꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯑꯃꯨꯛꯃꯛꯇꯤ ꯁꯦꯡꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ngaraangi ꯔꯦꯜꯋꯥꯏꯗ ꯅꯝꯕ ꯚꯤꯗꯤꯑꯣꯗꯣ ꯁꯦꯡꯗ꯭ꯔꯤꯗꯣ ꯃꯔꯝ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯩ ꯑꯂꯨ ꯌꯥꯎꯔꯦ ꯑꯂꯨꯁꯤꯁꯨ ꯆꯅꯝ ꯃꯔꯨ ꯈꯔꯁꯨ ꯌꯥꯎꯔꯦ ꯑꯂꯨ KG 300. ꯕꯕꯥꯏ ꯆꯥꯛꯇꯣ ꯀꯣꯟꯅ ꯂꯣꯏꯔꯒ ꯊꯤꯟꯖꯔꯛꯑꯅꯤ ꯃꯣꯏꯅ ꯊꯤꯜꯂꯨꯔꯣ KG 300. ꯑꯗꯩ ꯑꯦꯕ꯭ꯔꯤꯗꯦ ꯁꯪꯒꯣꯝ ꯈꯔ ꯑꯆꯧꯕ ꯑꯃꯁꯨ ꯂꯧꯔꯛꯑꯦ ꯑꯗꯒꯤ ꯄꯨꯂꯩ ꯌꯥꯎꯔꯦ ꯄꯨꯂꯩꯅꯤꯁꯤꯅ ꯄꯨꯂꯩꯒ ꯐꯗꯤꯒꯣꯝ ꯀꯥꯏꯗ ꯆꯥꯗꯣꯔꯤꯃꯣ ꯀꯔꯤꯒꯤ ꯑꯗꯨꯗꯤ ꯁꯤꯡꯈꯥꯃꯦꯟ ꯁꯤꯡꯈꯥꯃꯦꯟꯅꯤ ꯁꯤꯅ ꯀꯌꯥꯅꯣ ꯀꯦꯖꯤꯗ ꯁꯤꯡꯈꯥꯃꯦꯟꯁꯦ ꯇꯥꯡꯈꯠꯂꯛꯑꯦ ꯀꯦꯖꯤꯗ ꯂꯨꯄꯥ ꯀꯌꯥꯅꯣ ꯀ꯭ꯋꯥ ꯍꯥꯏꯔꯛꯑꯣ ꯃꯅꯥꯁꯨ ꯌꯥꯎꯔꯛꯏ ꯀ꯭ꯋꯥ ꯃꯅꯥ ꯃꯣꯔꯣꯛꯁꯤꯁꯨ ꯂꯨꯄꯥ ꯀꯌꯥꯅꯣ ꯁꯤ ꯃꯣꯔꯣꯛꯁꯦ ꯉꯥ ꯆꯥꯕ ꯂꯣꯏꯔꯒ ꯀꯩꯗꯧꯅꯤꯉꯥꯏ ꯁꯤꯁꯨ 20 ꯔꯨꯄꯤꯁꯀꯤꯅꯦ ꯍꯥꯏꯌꯦ ꯇꯤꯜꯍꯧ ꯁꯨꯝ ꯕꯖꯥꯔꯗꯒꯤ ꯆꯠꯂꯝꯃꯤꯅ ꯇꯤꯜꯍꯧꯁꯨ ꯂꯧꯁꯤꯜꯂꯛꯑꯦ ꯇꯤꯜꯍꯧ ꯑꯗꯩ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯡꯒꯔꯅꯤ ꯁꯤ ꯂꯧꯊꯣꯛꯑ ꯌꯦꯡꯒꯦ ꯁꯤ ꯐꯤꯡꯒꯔꯁꯤ ꯂꯧꯊꯣꯛ ꯌꯦꯡꯒꯦ ꯁꯤ ꯐꯤꯡꯒꯔꯁꯤ ꯁꯤꯗ ꯍꯥꯡꯗꯣꯛꯑꯒꯦ ꯁꯤ ꯍꯥꯡꯗꯣꯛꯑꯒꯦ ꯀꯌꯥꯝ ꯌꯥꯝ ꯁꯤꯅ ꯁꯤꯁꯤ ꯂꯨꯄꯥ 10ꯒꯤꯅꯤ ꯁꯤꯁꯤ ꯂꯨꯄꯥ 10ꯒꯤꯅꯤ ꯁꯤꯁꯨ ꯁꯤ ꯐꯤꯡꯒꯔꯁꯤ ꯂꯨꯄꯥ 10ꯒꯤꯅꯤ ꯑꯣꯏꯖꯗ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯩ ꯆꯨꯝꯅ ꯑꯩꯈꯣꯏꯅ ꯂꯧꯔꯨꯕꯗꯤ 5 6 ꯄꯤꯔꯛꯀꯅꯤ ꯑꯗꯨꯏ ꯃꯇꯨꯡꯗ ꯑꯍꯧꯕꯗꯣ ꯑꯗ ꯑꯩꯅ ꯑꯩꯈꯣꯏ ꯏꯅꯥꯎ ꯕꯣꯏꯅ ꯍꯧꯖꯤꯛ ꯂꯧꯔꯝꯃꯤ ꯑꯉꯥꯡꯒꯤꯅꯤ ꯑꯩꯅ ꯑꯅꯤꯗ ꯂꯨꯄꯥ 10ꯅ ꯄꯦꯀꯦꯠ ꯑꯅꯤꯗ ꯑꯗ ꯑꯩꯅ ꯈꯜꯂꯦ ꯃꯁꯤ ꯄꯦꯀꯦꯠ ꯑꯅꯤ ꯂꯧꯔꯗꯤ ꯀꯥꯟꯅꯔꯣꯏ ꯑꯗꯨ ꯑꯗꯨꯁꯨ ꯔꯣꯖꯥꯗꯗꯤ ꯑꯩꯈꯣꯏ ꯍꯧꯗꯨꯅ ꯆꯥꯃꯨꯛ ꯆꯥ ꯊꯛꯄꯁꯨ ꯌꯥꯏ ꯏꯐꯇꯥꯔꯒꯤ ꯄꯨꯕꯁꯨ ꯌꯥꯏ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯄꯨꯝꯅꯃꯛꯄꯨ ꯍꯌꯦꯡꯒꯤ ꯔꯣꯖꯥ ꯑꯍꯤꯡꯗꯒꯤ ꯍꯧꯗꯣꯔꯤꯕ ꯃꯌꯥꯝ ꯑꯜꯂꯥꯍꯅ ꯍꯌꯥꯠꯗ꯭ꯔꯥ ꯊꯝꯗꯅ ꯃꯊꯪꯒꯤꯁꯨ ꯐꯪꯕ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯁꯤ ꯀꯩ ꯀꯧꯏ ꯁꯣꯌꯥꯕꯤꯟꯁꯤ ꯁꯣꯌꯥꯕꯤꯟ ꯄꯦꯀꯦꯠꯅꯤ ꯁꯤꯅ ꯄꯦꯀꯦꯠ ꯅꯠꯇꯦ ꯍꯥꯏꯕ ꯆꯦꯔꯪꯗ ꯆꯣꯏꯅ ꯂꯧꯔꯛꯏꯃꯤ ꯑꯗꯩ ꯁꯤ ꯕꯣꯌꯥꯝ ꯑꯅꯤꯁꯦ ꯀꯔꯤ ꯍꯥꯞꯇꯣꯏ ꯁꯣꯌꯥꯕꯤꯟ ꯍꯥꯞꯇꯣꯏꯔꯣ ꯑꯃ ꯍꯥꯏꯁꯤ ꯄꯤꯔꯛꯑꯣ ꯑꯗꯩ ꯉꯥꯗꯨ ꯎꯍꯜꯂꯨꯅꯦ ꯑꯄꯥꯕꯤꯗ ꯉꯥ ꯁꯦꯝꯕꯁꯤ ꯎꯍꯜꯂꯨ ꯉꯥꯁꯨ ꯄꯨꯔꯛꯏ ꯉꯁꯤ ꯑꯩꯈꯣꯏ ꯆꯥꯛꯈꯥꯏꯗꯣꯔꯤꯃꯤ ꯍꯌꯦꯡꯅꯕꯨ ꯌꯦꯟꯒ ꯁꯥꯒ ꯉꯥ ꯄꯨꯔꯛꯏ ꯉꯥꯁꯨ ꯑꯗꯒꯤ ꯁꯤ ꯑꯗꯩ ꯍꯋꯥꯏ ꯊꯔꯥꯛꯅꯤ ꯁꯤꯅ ꯑꯩꯈꯣꯏꯅ ꯍꯋꯥꯏ ꯊꯔꯥꯛꯀ ꯉꯥꯒ ꯊꯣꯡꯉꯨ ꯍꯥꯏꯕꯅꯤ ꯊꯨꯝꯕꯤ ꯑꯄꯥꯕꯤꯅ ꯌꯥꯗꯦ ꯑꯂꯨꯒ ꯊꯣꯡꯒꯅꯦ ꯁꯤ ꯍꯋꯥꯏ ꯊꯔꯥꯛꯁꯨ ꯌꯦꯡꯉꯨ ꯁꯤ ꯍꯋꯥꯏ ꯊꯔꯥꯛꯅꯤ ꯁꯨꯝ ꯇꯧꯔꯣ ꯎꯝ ꯁꯤꯁꯦ ꯄꯥꯏꯔꯣ ꯁꯣꯌꯥꯕꯤꯟꯗꯣ ꯍꯥꯞꯆꯜꯂꯣ ꯑꯗꯨꯗ
ꯁꯣꯏꯕꯨꯝ ꯅꯝꯃꯤꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯅꯣ ꯁꯣꯏꯕꯨꯝꯒꯤ ꯕꯣꯌꯥꯝ ꯁꯣꯏꯕꯨꯝ ꯍꯥꯟꯅ ꯍꯥꯞꯈꯤꯕ ꯁꯣꯏꯕꯨꯝ ꯀꯥꯎꯈ꯭ꯔꯦꯅꯦ ꯌꯥꯝ ꯀꯩꯗꯒꯤ ꯂꯩꯔꯨꯕꯅꯣ ꯀꯥꯏꯗꯒꯤ ꯂꯩꯔꯨꯕꯅꯣ ꯑꯩ ꯑꯣ ꯄꯩꯂꯥꯄꯨꯔꯗꯒꯤ ꯁꯣꯞꯄꯤꯡ ꯇꯧꯅꯔꯤꯃꯤ ꯃꯌꯥꯝ ꯀꯃꯦꯟ ꯕꯥꯏꯂꯥꯄꯨꯔꯗꯒꯤ ꯁꯣꯞꯄꯤꯡ ꯇꯧꯔꯨꯔꯃꯤ ꯉꯁꯤ ꯃꯥꯁꯥꯂꯥ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯨꯜꯇꯥꯅꯥꯅ ꯑꯗꯒꯤ ꯑꯗ ꯁꯤꯡ ꯑꯇꯩ ꯀꯔꯥꯏ ꯁꯤꯡ ꯃꯆꯥꯔꯣ ꯁꯤꯡ ꯑꯇꯩ ꯀꯔꯥꯏꯕ ꯁꯤꯡ ꯗꯨꯀꯥꯟ ꯊꯝꯕꯤꯔꯝꯃꯦ ꯀꯥꯎꯊꯣꯛꯄꯤꯔꯝꯃꯦ ꯁꯤꯡ ꯂꯩꯕꯅꯤꯅꯦꯍꯦ ꯑꯗꯩ ꯁꯤ ꯀꯦꯞꯁꯤꯀꯝ ꯁꯤ ꯃꯣꯔꯣꯛꯁꯦ ꯀꯦꯞꯁꯤꯀꯝ ꯃꯣꯔꯣꯛꯁꯦ ꯁꯤꯅ ꯅꯪ ꯀꯩꯗꯧꯕꯩ ꯂꯩꯔꯤꯃꯣ ꯀꯩꯗꯧ ꯕꯣꯔꯥ ꯑꯁ ꯍꯧꯕꯩꯔꯣ ꯉꯥꯒ ꯆꯥꯕꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯦꯍꯦ ꯍꯥꯞꯄ ꯁꯤꯅ ꯕꯣꯔꯥ ꯍꯧꯕꯒꯤ ꯍꯌꯦꯡ ꯉꯥ ꯑꯆꯧꯕ ꯂꯧꯅꯤꯌꯦ ꯁꯤ ꯕꯣꯔꯥ ꯍꯧꯕꯒꯤ ꯌꯥꯏ ꯍꯌꯦꯡ ꯉꯥ ꯑꯆꯧꯕ ꯂꯧꯕꯒꯤ ꯆꯥꯕ ꯍꯌꯦꯡ ꯉꯥ ꯌꯥꯔꯦ ꯑꯆꯧꯕꯗꯨ ꯂꯧꯔꯒ ꯅꯪ ꯇꯧꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯔꯨꯖꯥꯒꯤꯗꯤ ꯑꯉꯥꯡꯕꯁꯦ ꯔꯨꯖꯥ ꯑꯍꯤꯡ ꯍꯧꯕꯒꯤꯗꯤ ꯃꯊꯦꯜ ꯃꯌꯥꯝ ꯃꯊꯧꯅꯤ ꯆꯤꯅꯤ ꯑꯉꯥꯡꯕꯁꯨ ꯂꯧꯔꯦ ꯇꯟ ꯍꯧꯗꯅ ꯑꯗꯨꯝ ꯆꯥꯕꯒꯤ ꯎꯝ ꯌꯥꯝꯅꯗꯤ ꯂꯧꯔꯛꯇꯦ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤ ꯌꯥꯝ ꯆꯤꯅꯤ ꯑꯉꯥꯡ ꯄꯥꯝꯃꯤ ꯃꯥꯅ ꯂꯧꯔꯛꯑꯣ ꯍꯥꯏꯅ ꯂꯧꯍꯜꯂꯛꯑꯦ ꯂꯧꯔꯛꯄꯗꯤ ꯂꯧꯔꯛꯑꯦ ꯑꯗꯩ ꯏꯔꯨꯖꯅꯤꯡꯉꯥꯏ ꯁꯥꯄꯣꯟ ꯈꯔꯒ ꯆꯣꯏꯅ ꯂꯧꯔꯛꯑꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯦꯜ ꯀꯔꯤꯒꯤ ꯇꯧꯅꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯍꯌꯦꯡ ꯑꯍꯤꯡꯗꯒꯤ ꯍꯧꯕꯒꯤ ꯃꯊꯦꯜ ꯍꯧꯕꯒꯤ ꯑꯩꯈꯣꯏꯗꯤ ꯁꯣꯞꯄꯤꯡ ꯈꯔ ꯉꯁꯤ ꯇꯧꯔꯛꯑꯦ ꯍꯌꯦꯡ ꯑꯋꯥꯠꯄꯗꯨ ꯈꯔ ꯇꯧꯔꯅꯤ ꯍꯌꯦꯡ ꯑꯋꯥꯠꯄꯗꯣ ꯍꯌꯦꯡ ꯍꯋꯥꯏꯒꯨꯝꯕ ꯇꯟꯁꯨ ꯍꯧꯅꯤ ꯌꯥꯝꯒꯨꯝꯕ ꯂꯧꯗ꯭ꯔꯤꯀꯣ ꯑꯗꯨꯗꯤ ꯂꯧꯔꯛꯍꯧꯗ꯭ꯔꯦ ꯍꯌꯦꯡ ꯂꯧꯅꯤꯗ ꯃꯁꯂꯥ ꯂꯧꯗꯔꯤ ꯅꯠꯇꯦꯍꯦ ꯁꯨꯝ ꯇꯧꯔꯣ ꯍꯥꯞꯆꯤꯜꯂꯁꯤꯁꯦ ꯑꯩ ꯍꯥꯄꯛꯑꯒꯦ ꯍꯥꯄꯣ ꯍꯥꯄꯣ ꯀꯔꯤ ꯀꯔꯤ ꯍꯥꯞꯀꯗꯕꯅꯣ ꯌꯥꯕꯅꯤꯅꯦ ꯁꯦꯡꯉꯒ ꯍꯥꯞꯄꯅꯤ ꯁꯨꯃꯥꯏꯅ ꯇꯛꯑꯒ ꯁꯦꯡꯕꯅꯤ ꯁꯦꯡꯉꯒ ꯍꯥꯞꯄꯅꯦ ꯑꯉꯥꯎꯕꯤ ꯑꯁꯨꯛ ꯌꯥꯝꯕ ꯄꯣꯠꯁꯦ ꯏꯃꯥ ꯃꯦꯟꯗꯤ ꯑꯗꯨꯅꯦ ꯍꯥꯎꯔꯤꯕ ꯆꯥꯛ ꯆꯥꯕꯗ ꯁꯤ ꯉꯥꯒꯤ ꯀꯩꯅꯣ ꯁꯦꯝꯃꯤꯁꯤ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯁꯤꯅ ꯍꯨꯟꯗꯣꯛꯀꯅꯦ ꯇꯧꯔꯝꯃꯦ ꯃꯥꯁꯤ ꯈꯪꯗꯗꯅ ꯀꯔꯤꯅꯣꯕ ꯉꯥ ꯃꯊꯤꯕꯣꯡ ꯈꯔ ꯌꯥꯎꯔꯤꯌꯦ ꯑꯁꯣꯝꯗ ꯁꯦꯝꯃꯦ ꯃꯈꯣꯏꯅ ꯁꯤ ꯁꯦꯝꯃꯤꯁꯤꯅꯤ ꯁꯤ ꯏꯆꯥ ꯑꯄꯥꯕꯤꯅꯤ ꯌꯦꯡꯉꯨ ꯁꯤꯅꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅꯤ ꯕꯣꯕꯣꯏꯅ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯁꯤꯅ ꯗꯥꯏꯔꯦꯛ ꯑꯂꯤꯅꯥꯅꯤ ꯑꯣꯏꯔꯝꯃꯅꯤꯅꯦ ꯑꯂꯤꯅꯥ ꯁꯣꯝ ꯌꯦꯡꯉꯣ ꯑꯂꯤꯅꯥ ꯅꯣꯏ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯂꯩꯕ ꯅꯣꯏꯒꯤ ꯀꯔꯤ ꯍꯥꯏꯌꯦ ꯅꯦꯅꯦ ꯃꯌꯥꯝꯅ ꯅꯦꯅꯦ ꯃꯌꯥꯝꯗꯨꯗ ꯑꯩ ꯁꯤꯗ ꯕꯥꯏ ꯂꯩꯔꯦ ꯕꯥꯏ ꯍꯥꯏꯌꯣ ꯕꯥꯏ ꯍꯥꯏꯕꯤꯈꯣ ꯕꯥꯏ ꯇꯧꯕꯤꯈꯣ ꯑꯖꯥꯝꯁꯨ ꯂꯧꯔꯛꯑꯦ ꯇꯤꯜꯍꯧ ꯍꯥꯞꯆꯟꯈꯣ ꯀꯣꯕꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯑꯔꯤꯐꯥꯁꯤꯅ ꯀꯥꯕꯣꯛ ꯍꯥꯏ ꯃꯥꯕꯨ ꯀꯥꯞꯄꯦ ꯀꯥꯞꯄꯦ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯑꯁꯤꯗ ꯅꯛꯑꯒ ꯍꯥꯏꯌꯣ ꯇꯥꯗꯦ ꯃꯣꯏ ꯍꯤꯟꯗꯤꯅꯅꯤ ꯍꯩꯒꯠꯂꯛꯏꯁꯤ ꯅꯪꯅ ꯀꯔꯤ ꯍꯥꯏꯅꯤ लाइक करो सब्सक्राइब करो चैनल सब्सक्राइब करो लाइक करो वीडियो को कमेंट कीजिए सब लोग वीडियो को कमेंट कीजिए हाँ अस्सलाम वालेकुम है को खुद का समाना मयामदा तुमने यहाँ ꯃꯣꯏꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ रुजा ꯀꯅꯥꯅ ꯑꯍꯟ ꯃꯥꯜꯂꯤ ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯥꯅ ꯃꯥꯟꯕ꯭ꯔꯥ ꯃꯥꯅ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯉꯥꯡꯁꯤꯅ ꯊꯥ ꯑꯃꯒꯤ ꯑꯉꯥꯡꯅꯤ ꯊꯥ ꯑꯃꯒꯤ ꯑꯉꯥꯡ ꯍꯥꯞꯈ꯭ꯔꯕ ꯂꯪꯊꯣꯛꯈ꯭ꯔꯕ ꯂꯣꯏꯅ ꯃꯃꯨꯠ ꯃꯆꯥ ꯌꯥꯝ ꯉꯟꯅ ꯍꯟꯗꯣꯛꯑꯝꯃꯤꯅꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯔꯤꯀꯥꯟꯗ ꯑꯅꯤꯃꯛꯅ ꯑꯍꯥꯎꯕ ꯃꯣꯏ ꯂꯪꯊꯣꯛꯑꯝꯃꯗꯤ ꯇꯣꯛꯑꯦꯍꯦ ꯃꯇꯝ ꯀꯨꯏꯔꯦꯍꯦ ꯁꯤ ꯉꯥꯏꯖꯔꯒ ꯂꯥꯛꯏꯁꯦ ꯅꯪ ꯃꯌꯥꯝꯗ ꯍꯥꯏꯈꯤꯒꯦꯔꯥ ꯑꯝꯇ ꯍꯥꯏꯖꯅꯤꯡꯗꯦ ꯃꯥꯏꯔꯦꯟꯁꯤ ꯍꯌꯦꯡ ꯆꯥꯅꯤꯡꯉꯥꯏꯒꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯁꯤ ꯂꯥꯎ ꯍꯌꯦꯡꯅꯦ ꯇꯟꯒ ꯃꯥꯏꯔꯦꯟꯗꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩ ꯃꯥꯏꯔꯦꯟ ꯆꯥꯅꯤꯡꯉꯦꯅ ꯂꯧꯔꯤꯅꯤ ꯃꯥꯏꯔꯦꯟꯗꯤ ꯃꯣꯏꯒꯤ ꯀꯔꯤ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯔꯤ ꯃꯍꯤ ꯌꯥꯝ ꯍꯥꯞꯇꯕꯤꯗ ꯊꯝꯇꯞꯅꯅꯦ ꯁꯤ ꯃꯥꯏꯔꯦꯟꯁꯤ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯁꯤ ꯈꯨꯖꯤꯟꯗ ꯁꯤꯛꯄꯗ ꯃꯍꯤ ꯊꯣꯛꯑꯗꯤ ꯍꯥꯎꯋꯦ ꯃꯍꯤꯗꯤ ꯊꯣꯛꯇꯤ ꯊꯣꯛꯑꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯥꯏꯌꯣ ꯍꯣꯏ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯝꯒꯅꯤ ꯃꯥꯏꯌꯣ ꯅꯪ ꯂꯥꯏꯟꯗ ꯂꯩꯕ꯭ꯔꯣ ꯑꯣꯟꯂꯥꯏꯟꯗ ꯂꯥꯛꯄꯗꯤ ꯑꯩꯈꯣꯏ ꯃꯥꯏꯌꯣꯃꯤ ꯅꯈꯣꯏ ꯏꯆꯦ ꯃꯥꯏꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯔꯤꯅꯤ ꯈꯔ ꯈꯔ ꯇꯧꯃꯤꯟꯅꯁꯤ
ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯚꯤꯗꯤꯑꯣꯁꯨ ꯈꯔ ꯈꯔ ꯊꯥꯒꯠꯅꯔꯒꯗꯤ ꯀꯩꯅꯣ ꯁꯤ ꯄꯥꯐꯣꯔꯁꯤ ꯍꯌꯦꯡꯗꯤ ꯉꯁꯤ ꯈꯔ ꯍꯧꯔꯛꯑꯣ ꯍꯥꯏꯕꯅꯤ ꯆꯥꯁꯦ ꯍꯌꯦꯡꯅꯦ ꯅꯨꯡꯁꯥꯗ ꯈꯔ ꯐꯧꯗꯣꯛꯀꯦ ꯈꯔ ꯍꯧꯔꯛꯀꯦꯅ ꯆꯥ ꯊꯛꯅꯤꯡꯉꯦ ꯍꯧꯖꯤꯛ खर अचुंबनी है चावल तौसे तौसे ना चा चा तक भी आते हो भाई हो रहे अचुंबनी चागा थकी से चा तौरो ꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯂꯥꯛꯄꯁꯤ ꯌꯥꯝ ꯍꯔꯥꯎꯏ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡ ꯏꯠ ꯂꯥꯛꯄꯗꯗꯤ ꯃꯌꯥꯝꯁꯤ ꯁꯣꯞꯄꯤꯡꯒꯨꯝꯕ ꯑꯃ ꯇꯧꯕꯁꯤ ꯌꯥꯝ ꯍꯔꯥꯎꯖꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯏꯠꯀꯤ ꯐꯤꯔꯣꯜ ꯂꯩꯕ ꯁꯣꯞꯄꯤꯡ ꯇꯧꯕꯒꯤ ꯑꯗꯨꯁꯨ ꯎꯍꯜꯂꯛꯀꯅꯤ ꯕꯖꯥꯔ ꯆꯠꯄ ꯁꯒꯣꯜꯁꯦ ꯕꯖꯥꯔꯗꯒꯤ ꯂꯣꯏꯅꯃꯛ ꯆꯠꯂꯤ ꯑꯌꯥꯝꯕꯅ ꯑꯩꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯈꯔ ꯂꯧꯏ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯣꯏꯅ ꯇꯧꯔꯝꯃꯤꯅ ꯑꯗꯣ ꯑꯋꯥꯠ ꯑꯄꯥꯗꯤ ꯑꯗꯨꯝ ꯆꯠꯀꯅꯤ ꯀꯣꯏꯕ ꯑꯣꯏꯅꯁꯨ ꯆꯠꯄ ꯌꯥꯏ ꯅꯠꯇ꯭ꯔꯅ ꯍꯥꯏꯗꯤ ꯂꯧꯕ ꯆꯠꯀꯅꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯅꯤꯅ ꯑꯃ ꯄꯨꯔꯛꯑꯣ ꯂꯩꯕꯅꯤ ꯉꯁꯤꯗꯤ ꯑꯗꯒꯤ ꯁꯤꯂꯤꯟꯗꯔꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯂꯐꯨꯅꯤ ꯁꯤꯂꯤꯟꯗꯔꯁꯨ ꯉꯁꯤ ꯍꯥꯟꯈ꯭ꯔꯦ ꯅꯍꯥꯟꯗꯩ ꯍꯥꯜꯂꯝꯗꯕꯅꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯈꯔ ꯈꯔ ꯃꯩꯗ ꯊꯣꯡꯉꯝꯃꯦ ꯔꯣꯖꯥ ꯂꯥꯛꯑꯃꯤꯅ ꯑꯗꯩ ꯏꯪꯊꯝꯊꯥꯅꯤꯅ ꯁꯤꯡꯁꯨ ꯃꯌꯥꯝ ꯇꯥꯗ ꯂꯩ ꯑꯗꯩ ꯐꯗꯤꯒꯣꯝꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤ ꯐꯗꯤꯒꯣꯝꯁꯤ ꯂꯨꯄꯥ 10ꯒꯤ ꯑꯍꯨꯝ ꯄꯤꯔꯛꯏ ꯃꯤꯁꯤ ꯌꯦꯡꯉꯨ ꯃꯄꯨꯟ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯄꯨꯟ ꯑꯍꯨꯝꯅꯤ ꯁꯤ 10ꯒꯤꯅꯤ ꯁꯤ ꯌꯥꯝ ꯌꯥꯏ ꯐꯖꯔꯤ ꯐꯩꯌꯦ ꯑꯁꯦꯡꯕꯅꯤ ꯀꯃꯦꯟꯗ ꯑꯩꯈꯣꯏꯕꯨ ꯀꯥꯏ ꯂꯝꯒꯤꯅꯣꯅ ꯍꯪꯉꯛꯏꯁꯤꯕꯨ ꯑꯩꯈꯣꯏ ꯄꯂꯥꯄꯨꯔ ꯂꯝꯒꯤꯅꯤ ꯄꯂꯥꯄꯨꯔꯗꯒꯤ ꯁꯣꯞꯄꯤꯡ ꯇꯧꯔꯛꯏꯅꯤ ꯑꯗꯨ ꯆꯥꯗꯨ ꯂꯣꯜꯂꯁꯤ ꯃꯣꯏ ꯂꯥꯛꯇ꯭ꯔꯤ ꯀꯥꯟ ꯆꯥꯗꯨ ꯂꯣꯜꯂꯨꯔꯁꯤ ꯁꯤ ꯂꯧꯔꯣ ꯆꯥ ꯂꯣꯜꯂꯨꯔꯁꯤ ꯂꯥꯎ ꯃꯣꯏ ꯒꯦꯁ ꯑꯣꯟꯅ ꯑꯗꯨ ꯁꯤꯗ ꯇꯧ ꯁꯥꯍꯜꯂꯣ ꯑꯗꯨꯝ ꯌꯥꯔꯅꯤ ꯁꯤꯐꯧ ꯉꯁꯥꯏꯅ ꯁꯥꯍꯜꯂꯝꯕꯅꯤ ꯌꯥꯔꯦ ꯂꯦꯞꯄꯁꯤꯔꯣ ꯀꯔꯤ ꯃꯌꯥꯝ ꯔꯣꯖꯥꯒꯤ ꯀꯔꯤ ꯀꯔꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯧꯅꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯎꯗꯅ ꯑꯩꯈꯣꯏꯗꯁꯨ ꯌꯦꯟ ꯁꯥꯒꯨꯝꯕ ꯁꯟꯁꯥꯒꯨꯝꯕ ꯀꯩ ꯀꯩ ꯂꯧꯔꯝꯃꯅꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯗꯒꯤ ꯑꯗꯩ ꯑꯩꯈꯣꯏ ꯔꯣꯖꯥꯁꯤꯗꯤ ꯉꯁꯤꯗꯒꯤꯁꯨ ꯍꯧꯅꯤ ꯍꯥꯏ ꯍꯌꯦꯡ ꯂꯩꯕꯥꯛꯄꯣꯛꯄꯗ ꯅ ꯁꯟꯗꯦꯅꯤꯗꯅ ꯃꯟꯗꯦꯗꯒꯤ ꯍꯧꯅꯤ ꯍꯥꯏꯅꯤꯅꯦ ꯃꯟꯗꯦꯒꯤ ꯑꯍꯤꯡꯗ ꯍꯧꯗꯣꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯆꯨꯝꯃꯕꯣ ꯃꯟꯗꯦꯒꯤ ꯑꯍꯤꯡꯗꯤ ꯍꯧꯗꯣꯏꯔꯤꯕ꯭ꯔꯣ ꯔꯣꯖꯥꯁꯦ ꯃꯟꯗꯦꯒꯤ ꯑꯍꯤꯡꯗꯤ ꯍꯧꯗꯧꯔꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯔꯣꯖꯥꯁꯤꯕꯨ ꯑꯩꯗꯤ ꯁꯟꯗꯦ ꯃꯟꯗꯦꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯑꯍꯟꯅ ꯆꯥꯔꯠ ꯑꯃ ꯄꯨꯔꯛꯏꯌꯦ ꯕꯪꯂꯥꯒꯤꯅꯤ ꯕꯪꯂꯥꯁꯤꯗꯤ ꯄꯥꯐꯝ ꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯑꯗꯨꯕꯨ ꯌꯦꯡꯃꯤꯟꯅꯁꯤ ꯕꯪꯂꯥꯒꯤꯁꯤ ꯁꯤꯅꯤ ꯕꯪꯂꯥꯒꯤ ꯃꯣꯏ ꯉꯁꯥꯏ ꯑꯩꯈꯣꯏ ꯕꯕꯥꯅ ꯄꯨꯔꯛꯏꯃꯤ ꯑꯉꯥꯡ ꯈꯣꯡꯒ꯭ꯔꯥꯎꯅ ꯈꯨꯝꯂꯦ ꯆꯨꯝꯃꯕ ꯃꯌꯥꯝ ꯁꯤꯒꯤ ꯆꯥꯠꯁꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯑꯃꯁꯤ ꯀꯩꯅꯣ ꯐꯥꯔꯁ ꯅꯨꯃꯤꯠꯀꯤꯁꯤ ꯏꯐꯇꯥꯔꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ 5:24 ꯑꯩ ꯕꯪꯂꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯕ ꯅꯥꯏꯟꯅꯤ 25 ꯅꯠꯇꯦ 9ꯅꯤ 29 5:29 ꯄꯥꯄꯣꯔꯗꯣ ꯍꯧ ꯍꯥꯏꯔꯃꯤ ꯄꯥꯄꯣꯔꯗꯣ ꯍꯧ ꯍꯧ
ꯂꯩꯖꯔꯤꯅꯦ ꯕꯦꯇ꯭ꯔꯤ ꯅꯨꯡ 이승 ꯆꯣꯠꯂꯤꯌꯦ ꯆꯠꯇꯦ ꯆꯣꯠꯂꯤ ꯑꯩꯁꯨ ꯆꯣꯠꯂꯦꯅ ꯌꯦꯡꯉꯝꯃꯤꯕ ꯇꯨ ꯆꯠꯇꯦ ꯍꯩꯗꯣꯛꯑꯣꯏꯗ꯭ꯔꯕ ꯑꯗꯨ ꯍꯩꯔꯒ ꯅꯤꯝꯕꯨꯁꯤꯅ ꯅꯤꯝꯕꯨꯁꯤ ꯆꯥꯕ ꯌꯥꯔꯦ ꯅꯤꯝꯕꯨꯁꯤ ꯂꯨꯄꯥ ꯅꯤꯐꯨꯒꯤꯅꯤ ꯃꯉꯥꯁꯤꯗ ꯂꯧꯔꯛꯏꯁꯤ ꯀꯌꯥꯃꯨꯛ ꯇꯥꯡꯈ꯭ꯔꯕ ꯕꯖꯥꯔꯗ ꯈꯟꯕꯅ ꯌꯦꯡꯉꯨ ꯁꯤꯒꯤꯁꯤ ꯂꯨꯄꯥ ꯅꯤꯐꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯅꯤꯝꯕꯨ ꯃꯉꯥ ꯂꯨꯄꯥ ꯅꯤꯐꯨ ꯂꯣꯏꯔꯦꯅꯦ ꯃꯦꯔꯦ ꯃꯦꯔꯦ ꯂꯥꯎꯔꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅ ꯑꯩꯕꯨ ꯂꯥꯏꯛ ꯄꯤꯔꯛꯏꯁꯤ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯇꯩꯗꯤ ꯂꯥꯏꯛꯁꯤ ꯄꯤꯔꯛꯇꯦ ꯉꯝꯃꯒ ꯍꯟꯊꯈꯤꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯗꯨꯅꯤ ꯅꯨꯄꯤꯅ ꯂꯣꯜꯂꯒꯅ ꯑꯗꯩ ꯅꯨꯄꯤ ꯑꯉꯥꯡꯅ ꯂꯣꯜꯂꯒꯅꯕ ꯏꯟꯇꯔꯦꯁ ꯌꯥꯎꯔꯤꯕ ꯀꯔꯤꯕꯨ ꯕꯤꯠꯇ ꯌꯥꯎꯔꯤꯕ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯉꯥꯡꯅ ꯅꯨꯄꯥꯁꯤꯡꯁꯤ ꯂꯣꯟꯕꯅꯤꯅ ꯕꯤꯠꯁꯨ ꯌꯥꯎꯕꯤꯗꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯄꯥꯄꯣꯔ ꯍꯧꯔꯣ ꯄꯥꯄꯣꯔ ꯍꯧꯔꯛꯑꯣ ꯄꯥꯄꯣꯔ ꯍꯧꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯁꯣꯝ ꯁꯥꯏꯖꯁꯨ ꯌꯥꯕꯅꯤꯅ ꯁꯣꯝ ꯁꯥꯏꯖꯁꯨ ꯌꯥꯕꯅꯤꯅ ꯃꯩꯗꯨ ꯊꯥꯒꯠꯂꯛꯎ ꯀꯩꯅꯣ ꯈꯥꯡꯗꯨ ꯄꯤꯔꯛꯑꯣ ꯈꯥꯡꯗꯨ ꯄꯤꯔꯛꯑꯣ ꯑꯩ ꯀꯥꯗ ꯑꯝꯇ ꯆꯪꯒꯦ ꯑꯗꯨꯒ ꯄꯣꯠ ꯑꯃ ꯂꯧꯔꯛꯀꯦ ꯁꯤ ꯑꯩꯒꯤ ꯀꯥꯅꯤ ꯁꯤ ꯑꯩꯒꯤ ꯀꯥꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯄꯣꯠ ꯑꯝꯇ ꯂꯧꯈꯤꯒꯦꯅ ꯇꯧꯕꯅꯦ ꯍꯧꯖꯤꯛꯀꯣ ꯈꯤꯇꯪ ꯉꯥꯏꯈꯣ ꯃꯌꯥꯝ ꯁꯤ ꯏꯁꯇꯦꯟꯁꯤꯗ ꯊꯝꯃꯒꯦ ꯏꯁꯇꯦꯟ ꯅꯍꯥꯟ ꯑꯩꯅ ꯎꯠꯈꯤꯕꯗꯨꯅꯤ ꯁꯤ ꯏꯁꯇꯦꯟꯁꯤ ꯑꯩ ꯌꯥꯝ ꯅꯍꯥꯟ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯠꯇꯦ ꯈꯔ ꯍꯥꯏꯔꯞ ꯆꯠꯂꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯩ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝ ꯑꯣꯏꯔꯝꯕꯅꯦꯕ ꯁꯤ ꯂꯥꯏꯈꯟꯁꯤ ꯈꯪꯉꯕ ꯁꯤ ꯕꯂꯞ ꯊꯥꯜꯂꯦ ꯑꯗꯣ ꯁꯤꯗ ꯆꯥꯛꯈꯨꯝ ꯑꯣꯏꯔꯝꯃꯤ ꯃꯤꯈꯣꯏ ꯑꯄꯥꯕꯤ ꯂꯥꯏꯁꯤꯅꯤ ꯑꯗꯨ ꯄꯣꯠ ꯂꯧꯕꯅꯤꯅ ꯑꯗꯨ ꯆꯥꯛꯈꯨꯝ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛ ꯁꯤꯂꯤꯟꯗꯔ ꯂꯧꯔꯛꯑꯃꯤꯅ ꯉꯁꯤꯗꯒꯤ ꯁꯣꯝꯗ ꯌꯦꯡꯉꯦ ꯁꯣꯝꯗ ꯍꯣꯡꯉꯛꯑꯦ ꯑꯂꯨ ꯇꯤꯜꯍꯧ ꯆꯅꯝ ꯆꯥꯛꯇꯨ ꯊꯣꯡꯍꯜꯂꯣꯗꯅ ꯏꯟꯁꯥꯡ ꯊꯣꯡꯍꯜꯂꯣ ꯉꯁꯤꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒꯤ ꯍꯧꯗ꯭ꯔꯤ ꯎꯝ ꯂꯣꯏꯔꯣ ꯕꯖꯥꯔꯗꯩ ꯂꯩꯔꯛꯄ ꯄꯥꯄꯔꯗꯣ ꯉꯁꯥꯏ ꯏꯅꯥꯎꯅ ꯂꯩꯔꯛꯄ ꯄꯥꯄꯔꯗꯨ ꯁꯤꯗ ꯌꯥꯎꯔꯦꯕ ꯇꯣꯏꯖꯟꯒꯦ ꯑꯩ ꯅꯪꯒꯤꯗꯣ ꯑꯗꯨ ꯁꯤ ꯂꯩꯔꯛꯏ ꯃꯤ ꯃꯣꯏ ꯑꯉꯥꯡ ꯑꯩꯈꯣꯏ ꯑꯉꯥꯡꯁꯨ ꯆꯥꯔꯦ ꯑꯃꯅꯁꯨ ꯑꯗꯨ ꯁꯤ ꯃꯈꯣꯏꯅ ꯂꯨꯄꯥ 10 ꯄꯦꯀꯦꯠꯇ ꯑꯗꯨ ꯊꯝꯃꯒ ꯌꯦꯡꯍꯜꯂꯣ ꯀꯔꯤ ꯂꯩꯇꯦ ꯂꯣꯏꯔꯕ
ꯂꯩꯌꯦ ꯍꯧꯒꯦ ꯊꯥꯎꯗꯤ ꯄꯥꯐꯣꯔꯗꯣ ꯑꯁꯥꯡꯕꯗꯨ ꯅꯠꯇ꯭ꯔꯣ ꯄꯥꯐꯣꯔꯁꯤ ꯊꯥꯎ ꯁꯥꯕ ꯉꯥꯏꯕꯗ ꯑꯩꯒꯤ ꯏꯆꯤꯟ ꯃꯌꯥꯝꯅ ꯗꯥꯎꯟ ꯑꯣꯏꯕꯅꯤ ꯍꯦꯜꯂꯛꯏ ꯉꯥꯏꯕꯗ ꯋꯥꯔ ꯃꯥꯔ ꯅꯣꯏ ꯃꯌꯥꯝ ꯂꯤꯂꯣꯡꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯕꯥꯕꯨꯜꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯕꯥꯕꯨꯜꯗꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯁꯥꯔꯦ ꯐꯖꯔꯦꯍꯦ ꯑꯗꯨꯅꯤꯗꯅ ꯕꯣꯕꯣꯏ ꯉꯁꯥꯏ ꯅꯪ ꯂꯧꯔꯛꯄ ꯂꯨꯄꯥ 10ꯗꯒꯤ ꯁꯤꯗ ꯌꯦꯡꯉꯨ ꯂꯥꯎ ꯀꯨꯟꯒꯤ ꯍꯣꯏ ꯂꯥꯛꯎꯅꯦ ꯀꯥꯏ ꯆꯥꯔꯦ ꯕꯣꯕꯣꯏ ꯀꯥꯏ ꯆꯥꯔꯤꯃꯣ ꯃꯌꯥꯝ ꯕꯣꯔꯥ ꯑꯩꯈꯣꯏ ꯄꯥꯐꯣꯔ ꯍꯧꯔꯦ ꯍꯧꯖꯤꯛ ꯐꯤꯡꯒꯔꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯧꯔꯛꯑꯒ ꯆꯥꯔꯦ ꯀꯥꯁꯨ ꯀꯥꯍꯜꯂꯔꯦ ꯊꯥꯎ ꯍꯩꯇ꯭ꯔꯦ ꯑꯗꯨ ꯁꯤ ꯃꯨꯊꯠꯂꯔꯣ ꯃꯩ ꯄꯤꯔꯗꯤ ꯁꯥꯕ ꯇꯥꯕ ꯃꯩꯐꯨꯗꯤ ꯂꯣꯏꯔꯦ ꯀꯨꯝꯃꯩꯅꯤ ꯑꯩ ꯑꯉꯥꯡ ꯑꯅꯤꯁꯤ ꯇꯨꯃꯤꯟ ꯂꯩꯔꯒ ꯆꯣꯡꯊꯔꯛꯏ ꯂꯩꯔꯦ ꯇꯨ ꯑꯩꯒꯤ ꯏꯆꯥꯎ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯂꯥꯏ ꯑꯃ ꯄꯤꯕꯤꯔꯛꯏ ꯏꯆꯥꯎ ꯃꯌꯥꯝ ꯃꯩ ꯃꯨꯊꯠꯂꯣ ꯍꯥꯏꯔꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯤ ꯃꯁꯤꯡꯒꯤ ꯍꯧꯅꯦ ꯃꯣꯏꯅ ꯍꯧꯕꯗꯤ ꯆꯥꯎꯋꯤ ꯀꯩꯒꯤꯅꯣꯗ ꯁꯤ ꯑꯁꯦꯡꯕꯗꯤꯅꯦ ꯑꯩꯅ ꯃꯅꯤꯄꯨꯔ ꯂꯩꯕꯗ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯌꯥꯝꯅ ꯐꯧꯔꯝꯃꯤ ꯑꯩꯈꯣꯏ ꯆꯤꯆꯦ ꯏꯕꯦꯝ ꯆꯧꯕꯤ ꯀꯧꯏ ꯑꯩꯈꯣꯏ ꯆꯤꯆꯦꯗꯣ ꯑꯗꯨ ꯃꯥꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯩꯔꯛꯑꯒ ꯃꯥꯅ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯑꯌꯨꯛ ꯑꯌꯨꯛꯇ ꯐꯤ ꯍꯧꯔꯒ ꯄꯤꯖꯕꯤ ꯑꯗꯨ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯇꯣꯝꯕꯤꯅꯕꯨ ꯃꯦꯒꯤ ꯌꯥꯝ ꯄꯥꯝꯃꯤ ꯃꯥ ꯃꯦꯒꯤ ꯌꯥꯝ ꯆꯥꯏ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯗꯣ ꯐꯣꯟ ꯇꯧꯒꯦ ꯇꯧꯕꯅꯤ ꯍꯌꯦꯡ ꯇꯧꯔꯒꯦ ꯇꯧꯔꯝꯕꯅꯤ ꯉꯁꯥꯏ ꯑꯩꯅ ꯆꯠꯈ꯭ꯔꯤꯕ ꯑꯩꯒꯤ ꯀꯔꯤꯅꯣ ꯐꯣꯟ ꯇꯧ ꯅꯪ ꯍꯧꯖꯤꯛꯅ ꯀꯔꯤ ꯁꯦꯝꯕ ꯑꯂꯨꯔꯣ ꯇꯃꯥꯇꯔ ꯁꯣꯏꯔꯒ ꯑꯂꯨ ꯁꯣꯏꯔꯤꯅꯦ ꯑꯂꯨꯒ ꯇꯃꯥꯇꯔ ꯕꯕꯥ ꯆꯥꯗꯦ ꯍꯥꯏꯗꯨ ꯑꯄꯥꯕꯤꯅ ꯁꯣꯏꯔꯤꯅꯤ
kayaknya sana di sini. Di ko ay da tala yu may marak tala ba ko gi naw gi matano pi alina natra da alina di luok su tawri mi mo ni si degi hidak su teacher mi mate ngasai hidak te nga makha da le do ice cream di chai duga naraga na ko ni waba degi ta badana mo kadar badar tawra dum chaba uni cha gi ai de le in to guli da gorbo chalo gorbo ngai ke do ma ta ta gi mummy ne जाते मम्मी Video lagi